ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯊꯥꯞꯂꯕ ꯈꯨꯟ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯑꯁꯤ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯦꯜꯂꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯗꯤ ꯈꯔ ꯈꯔ ꯃꯁꯥꯗ ꯌꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯕꯥꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯀꯔꯤꯅꯣ, ꯑꯩꯕꯨꯔꯣ? ꯃꯥꯅꯦ, ꯁꯣꯝꯕꯨꯅꯦ꯫ ꯀꯩ ꯑꯣꯏꯔꯕꯅꯣ? ꯈꯨꯜꯒꯤ ꯃꯤ ꯍꯪꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯈꯨꯜꯒꯤ ꯃꯤ ꯀꯌꯥ ꯈꯪꯗꯦ, ꯑꯍꯜ ꯑꯃꯗ ꯑꯣꯏꯅ ꯍꯪꯕꯤꯔꯣ꯫ ꯉꯥꯏꯈꯨꯋꯣ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯃꯤ ꯍꯪꯒꯗꯕ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ, ꯑꯩꯁꯦ ꯈꯔ ꯊꯦꯡꯉꯕ ꯑꯗꯨꯒꯤꯅꯤ꯫ ꯏꯇꯥꯎ, ꯀꯣꯛ ꯍꯪꯉꯣ, ꯀꯩꯗꯧꯔꯒꯦ? ꯑꯁ, ꯍꯣꯏ ꯃꯤ ꯍꯪꯒꯦ, ꯃꯤ ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯑꯁ, ꯅꯪ ꯑꯣꯏꯔꯔꯣꯏ, ꯑꯩ ꯍꯥꯏꯔꯒꯦꯁꯦ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯈꯪꯖꯒꯦꯌꯦ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯉ ꯀꯩꯗꯧꯗꯣꯏꯕ? ꯁꯨꯝ ꯆꯨꯝꯅ ꯁꯨꯝ꯫ ꯕꯦꯝꯃ, ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯁꯨꯅꯦ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯕꯅꯦ꯫ ꯄꯥꯈꯪ ꯑꯃ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯃꯤꯡ ꯍꯪꯕꯕꯨ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ? ꯊꯕꯥ ꯍꯥꯟꯅꯗꯒꯤ ꯃꯉꯛ ꯈꯔ ꯍꯥꯒꯠꯄꯅ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯍꯦꯔꯥ, ꯅꯣꯏꯒꯤꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯁꯛꯇꯥꯁꯤꯡꯁꯤꯒ ꯐꯖꯕ ꯅꯨꯄꯤꯒꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯦ, ꯁꯦꯠꯇꯣ ꯆꯥꯊꯣꯔꯛꯏꯁꯤꯡꯁꯤꯒ, ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯃꯇꯥꯁꯤꯒ꯫ ꯆꯠꯈ꯭ꯔꯦꯅꯦ ꯏꯇꯥꯎ, ꯇꯣꯛꯑꯣꯗ꯫ ꯑꯁꯨꯛ ꯍꯥꯏꯔꯛꯄ ꯅꯨꯄꯤꯁꯤꯕꯨ ꯆꯨꯝꯅ ꯃꯃꯤꯡ ꯍꯪꯕꯕꯨ ꯇꯣꯛꯑꯣ ꯏꯇꯥꯎ꯫ ꯅꯨꯄꯤꯕꯨ ꯃꯇꯣꯝꯇꯔꯣ? ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯅꯦ ꯗꯃꯥ ꯑꯃ ꯂꯩ, ꯂꯩꯕꯥꯛ ꯆꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯊꯕꯥ ꯑꯍꯦꯟꯕ ꯈꯔ ꯊꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯤꯅꯤ, ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯏꯃꯨꯡꯒꯤꯗꯤ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯕꯥ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯍꯥꯛ ꯄꯤꯛꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯄꯥꯒ ꯃꯥꯒ ꯑꯃꯗꯤ ꯃꯄꯥꯅ ꯂꯣꯏꯖꯕ ꯁꯒꯣꯜ ꯂꯥꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯃꯄꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯜꯂꯛꯄꯅꯤ꯫ ꯊꯕꯛ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯏ꯫ ꯊꯕꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯒꯅ ꯁꯣꯛꯄ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯁꯒꯣꯜ ꯑꯗꯨꯕꯨ ꯁꯣꯛꯀ ꯌꯥꯗꯦ꯫ ꯑꯁꯨꯝ ꯃꯈꯣꯏꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄꯅ ꯁꯒꯣꯜ ꯑꯗꯨ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯁꯤꯡꯂꯝꯃꯤ꯫ ꯃꯄꯥꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯏ, ꯑꯃꯗꯤ ꯊꯕꯥꯅ ꯐꯤ ꯁꯥꯏ, ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯍꯣꯠꯅꯩ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯁꯤꯠ ꯅꯥꯟꯅ ꯄꯨꯏ ꯊꯕꯥ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯂꯩꯖꯕ ꯈꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯃꯇꯝꯗꯅ ꯊꯕꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯁꯖꯤꯛ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯐꯥꯜꯂꯤ꯫ ꯏꯕꯦꯝꯃ, ꯏꯄꯥꯅꯦ ꯁꯤꯡ ꯌꯥꯟꯕ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯄꯪꯊꯦꯡꯗꯤ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ, ꯊꯦꯡꯂꯛꯑꯣꯏ꯫ ꯑꯩꯅꯅꯦ ꯊꯦꯡꯂꯛꯑꯗꯤꯅꯦ ꯁꯒꯣꯜꯒꯤ ꯁꯖꯤꯛꯇꯣ ꯅꯪ ꯈꯔ ꯐꯥꯟꯕꯤꯔꯝꯃꯨꯀꯣ꯫ ꯏꯄꯥ ꯌꯥꯔꯗꯤꯅꯦ ꯉꯟꯅꯕꯨꯗꯤ ꯂꯥꯛꯀꯦꯁꯦ꯫ ꯏꯕꯦꯝꯃ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩ? ꯆꯦꯡꯕꯨꯗꯤꯅꯦ ꯍꯣꯔꯦꯟ ꯏꯄꯥꯅꯅꯦ ꯋꯥꯜꯂꯛꯑꯅꯤꯗ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯦꯟꯁꯥꯡꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯏꯪꯈꯣꯜꯗꯒꯤ ꯑꯗꯨꯝ ꯍꯦꯛꯂꯝꯃꯒꯦ, ꯆꯦꯡꯗꯨꯈꯛꯅꯦ ꯋꯥꯜꯂꯛꯂꯒꯅꯦ ꯑꯗꯨꯝ ꯌꯥꯔꯅꯤ ꯄꯥꯕꯨꯡ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯄꯥ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯆꯠꯈꯔꯦ꯫ ꯊꯕꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯒ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯃꯗꯤ ꯑꯇꯩ ꯁꯥ ꯉꯥꯁꯤꯡꯗꯒꯤ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯤ꯫ ꯁꯥ ꯉꯥ ꯑꯃꯇ ꯊꯕꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯕ ꯌꯥꯗꯦ, ꯃꯥꯅ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯇꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯕꯥ ꯀꯣꯟꯊꯣꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯃꯗꯨꯗ ꯁꯟ ꯑꯃ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯠꯇꯨꯅ ꯆꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯒꯣꯜ ꯑꯕꯨꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯀꯟꯅ ꯈꯣꯡꯗꯨꯅ ꯏꯪꯈꯣꯜ ꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯟ ꯑꯗꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯕꯥ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ, ꯍꯩꯃꯥ, ꯑꯃꯨꯕꯤ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯍꯥꯏꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ, ꯍꯩꯃꯥ, ꯑꯩꯗꯤ ꯀꯣꯟꯊꯣꯡ ꯑꯁꯦ
ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯂꯦꯗꯅ ꯅꯪꯗꯤ ꯁꯟꯖꯜꯂꯛꯄꯒꯤ ꯁꯟꯇꯥꯂꯤꯕ ꯑꯣꯏꯔꯦ ꯃꯔꯝ ꯃꯣꯏꯗꯀꯣ ꯂꯥꯎ 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 ꯁꯖꯤꯈꯥꯅꯧꯅꯦ ꯄꯤꯖꯒꯦ ꯂꯥꯎꯁꯦ ꯍꯥꯏꯗꯨꯅ ꯁꯪꯒꯣꯜꯗ ꯁꯖꯤꯈꯥꯅꯧ ꯈꯔ ꯍꯥꯞꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯂꯤ ꯅꯣꯡꯃꯁꯨ ꯊꯕꯥꯒꯤ ꯃꯄꯥꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯁꯨꯝ ꯄꯨꯊꯣꯔꯛꯄꯗ ꯂꯩꯀꯥꯏ ꯋꯥꯊꯤ ꯉꯥꯡꯕ ꯂꯩꯄꯨꯡ ꯐꯝꯕꯁꯤꯡꯅ ꯍꯩꯃꯥ ꯇꯥꯗꯥ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯇꯥꯗ ꯍꯣꯏꯗꯤ ꯁꯦꯜ ꯇꯥꯟꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯕꯨꯡꯉꯣꯁꯥ ꯇꯥꯗꯥ ꯐꯝꯈꯤꯁꯤ ꯂꯥꯎꯗꯅ ꯑꯩ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯑꯩ ꯁꯒꯣꯜꯁꯦ ꯁꯖꯤꯛ ꯆꯥꯕ ꯄꯨꯊꯣꯔꯛꯄꯅꯤꯗ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯈꯔ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯇꯥꯗ ꯍꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯅꯤ ꯀꯥꯏꯅꯒ ꯈꯜꯂꯝꯃꯅꯤ ꯄꯨꯅꯤꯡꯉꯝꯃꯔꯣꯏ ꯏꯁ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯅꯨꯊꯪꯗ ꯌꯥꯔꯦꯗ ꯇꯥꯗꯥ ꯁꯨꯝꯐꯝꯁꯤ ꯂꯥꯎꯅ ꯇꯧꯕꯅꯤ ꯌꯥꯔ ꯇꯣꯛꯑꯦꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯀꯧꯔꯨꯅꯨ ꯍꯥꯏꯗ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ ꯃꯗꯨꯗ ꯊꯕꯥꯒꯤ ꯃꯄꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯄꯨꯡ ꯐꯝꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯎꯁꯤꯠꯇꯅ ꯃꯥꯕꯨ ꯇꯥꯁꯅꯨ ꯃꯇꯥꯒꯨꯝꯅ ꯅꯣꯛ ꯅꯣꯛꯅ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯆꯥꯎꯕꯒ ꯃꯈꯣꯡ ꯑꯃꯅ ꯂꯩꯕꯥꯛꯇ ꯇꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯁꯥꯎꯅ ꯈꯣꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯩꯁ ꯃꯣꯏꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯍꯧꯅ ꯆꯦꯟꯅꯔꯝꯃꯤ ꯍꯩꯃꯥ ꯑꯃꯨꯕꯤ ꯅꯪꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯁꯦ ꯃꯣꯏꯒ ꯃꯥꯟꯅꯔꯨꯅꯨꯁꯦ ꯁꯦ ꯇꯛꯊꯧ ꯁꯖꯤꯈꯥꯅꯧꯁꯦ ꯍꯥꯟꯅ ꯆꯥꯔꯁꯦ ꯑꯩꯁꯨꯅꯦ ꯉꯟꯅ ꯆꯪꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯇꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅ ꯊꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯄꯥꯁꯦ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯀꯩꯕꯨ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯂꯝꯁꯨꯅꯦ ꯈꯔ ꯁꯨꯝ ꯂꯛꯀꯦ ꯄꯥꯕꯣ ꯑꯗꯨꯗꯤ ꯑꯩ ꯏꯇꯣꯝꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯌꯦꯡꯉꯣꯏ ꯏꯄꯥꯅꯅꯦ ꯏꯄꯥꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤꯁꯦ ꯊꯝꯂꯝꯒꯦ ꯅꯪ ꯃꯥꯒꯅꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥꯁꯨ ꯀꯨꯏꯔꯛꯑꯣꯏ ꯁꯦꯜ ꯈꯔ ꯇꯥꯟꯕꯒꯅꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯐꯠ ꯂꯥꯛꯀꯦ ꯍꯣꯏ ꯕꯥꯕꯨ ꯑꯁꯨꯝꯅ ꯃꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ ꯊꯕꯥꯅ ꯃꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯃꯁꯨ ꯌꯣꯝꯕꯤꯔꯦ ꯑꯗꯨꯒ ꯆꯥꯛ ꯌꯣꯝ ꯑꯃꯁꯨ ꯌꯣꯝꯕꯤꯔꯦ ꯇꯟ ꯈꯔꯁꯨ ꯍꯧꯗꯨꯅ ꯍꯥꯞꯄꯤꯔꯦ ꯄꯥꯕꯨꯡ ꯁꯤꯗ ꯄꯥꯕꯨꯡꯒꯤ ꯄꯨꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯕꯨꯡꯅꯅꯦ ꯂꯝꯕꯤꯗ ꯆꯥꯛ ꯂꯣꯜꯂꯛꯄ ꯃꯇꯝꯗꯅꯦ ꯆꯥꯅꯕꯅꯤ ꯆꯥꯌꯣꯝꯅꯤ ꯁꯤꯅ ꯄꯥꯕꯨꯡꯅ ꯈꯧꯔꯥꯡꯂꯛꯄ ꯃꯇꯝꯗ ꯊꯛꯅꯕ ꯌꯨꯌꯣꯝꯅꯤ ꯀꯗꯥꯏ ꯌꯥꯔꯦ ꯑꯗꯨꯗꯤꯅꯦ ꯏꯕꯦꯝꯃ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯆꯥ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯅꯨꯃꯤꯗꯥꯡꯗꯅꯦ ꯀꯣꯟꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯊꯣꯡ ꯅꯨꯡꯗꯣ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯟꯗꯅꯅꯦ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯕꯦꯝꯃ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯍꯣꯏ ꯄꯥꯕꯨꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯃꯄꯥꯅ ꯅꯥꯟꯊꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯄꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯊꯕꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯪꯈꯣꯜ ꯁꯝꯕ ꯃꯇꯣꯝꯇ ꯁꯤꯠ ꯅꯥꯟꯅ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ネꯝꯊꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯁꯖꯤꯛ ꯐꯥꯟꯕ ꯍꯦꯛ ꯆꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨꯁꯨ ꯁꯖꯤꯛ ꯍꯥꯟꯅ ꯄꯤꯖꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯩꯔꯛꯄꯅꯤ ꯊꯕꯥ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯌꯥꯝꯅ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯖꯔꯝꯃꯤ ꯃꯄꯥꯕꯨ ꯅꯣꯡꯃꯒꯤ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯣꯏꯔꯛꯈꯤ ꯑꯃꯨꯛꯁꯨ ꯃꯄꯥꯗꯨꯕꯨ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯑꯍꯤꯡ ꯑꯗꯨ ꯊꯕꯥ ꯇꯨꯝꯊꯕ ꯌꯥꯗꯦ ꯐꯃꯨꯡꯗ ꯊꯣꯛ ꯑꯣꯟꯗꯨꯅ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ ꯑꯃ ꯍꯥꯏꯖꯤꯜꯂꯛꯀꯗꯕ ꯊꯥ ꯑꯃꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ
ꯃꯆꯥ ꯍꯥꯏꯕꯨ ꯀꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ? ꯄꯥꯕꯨꯡ, ꯅꯆꯥꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯇꯁꯦꯡꯅ ꯋꯥꯔꯦꯗꯀꯣ. ꯄꯥꯕꯨꯡ, ꯅꯪꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇ ꯎꯕꯤꯗ꯭ꯔꯕ? ꯅꯪꯕꯨ ꯃꯤꯔꯝꯒꯤ ꯐꯖꯕꯁꯤꯡꯗ ꯎꯕꯗ ꯅꯆꯥꯕꯨ ꯑꯃꯨꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯕ꯭ꯔꯣ? ꯅꯆꯥꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯣ ꯄꯥꯕꯨꯡ? ꯄꯥꯕꯨꯡꯅ ꯊꯝꯂꯝꯕ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ? ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯊꯕꯥ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯇꯨꯝꯊꯈ꯭ꯔꯦ. ꯅꯣꯡꯃ ꯊꯕꯥ ꯁꯪꯒꯣꯜꯗ ꯁꯒꯣꯜꯕꯨ ꯁꯖꯤꯛ ꯊꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯜꯗ ꯐꯝꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯒ, "ꯍꯥ ꯁꯒꯣꯜ ꯑꯃꯨꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯩꯒꯤ ꯏꯄꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯜꯂꯛꯇꯕꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯅꯊ꯭ꯋꯥꯏꯗꯣ ꯅꯪꯗꯤ ꯀꯔꯤꯁꯨ ꯋꯥꯗꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯒꯣꯜ ꯑꯗꯨꯕు ꯃꯈꯨꯠꯅ ꯅꯥꯜꯂꯗꯨꯅ, "ꯍꯦ ꯁꯒꯣꯜ ꯑꯃꯨꯕꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯨꯗꯨꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤꯅꯦ, ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕꯤ ꯃꯌꯥꯝꯒꯤ ꯀꯂꯛꯅꯐꯝ ꯑꯣꯏꯔꯕꯤ ꯊꯕꯥ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯏꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯒꯅꯤ. ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯃꯤꯔꯣꯜ ꯈꯪꯕ ꯁꯒꯣꯜ ꯂꯥꯕ ꯑꯗꯨꯅ ꯊꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯕꯗ ꯊꯕꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯕꯥꯗ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯊꯕꯥꯅ ꯊꯧꯔꯤ ꯑꯗꯨꯕు ꯊꯥꯗꯣꯛꯂꯦ. ꯃꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ. ꯃꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯑꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯛꯄꯅ ꯀꯣꯟꯅꯊꯪꯗ ꯊꯕꯥꯒꯤ ꯃꯄꯥꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯑꯃꯗꯤ ꯊꯕꯥꯒꯤ ꯃꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯕꯗ ꯎ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯗꯨ ꯎꯕꯗ, "ꯏ, ꯑꯥꯗ ꯆꯦꯜꯂꯛꯏꯁꯤꯕꯨ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ, ꯃꯥꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕు ꯃꯥꯅ ꯐꯥꯔꯝꯃꯤ. ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯨꯟꯊꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯕꯥꯒꯤ ꯃꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯇꯨꯅ, "ꯀꯔꯤ ꯇꯧꯔꯒꯦ ꯑꯃꯨꯕꯤ ꯅꯪꯕꯨ? ꯌꯨꯝꯗꯒꯤ ꯀꯔꯤ ꯐꯠꯇꯔꯝꯗ ꯊꯣꯛꯑꯕꯖꯥꯠꯅꯣ? ꯏꯆꯥ ꯊꯕꯥꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯃꯨꯕꯤ, ꯍꯥꯏꯌꯨ, ꯏꯆꯥ ꯀꯩꯗꯧꯔꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯃꯄꯥ ꯑꯗꯨ ꯃꯌꯨꯝ ꯇꯥꯅ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯦ. ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯄꯥ ꯑꯗꯨ ꯁꯒꯣꯜꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯇꯨꯅ, "ꯊꯕꯥ, ꯊꯕꯥ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ. "ꯃꯄꯥꯟꯗ ꯀꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯠꯇꯕ꯭ꯔꯣ?" "ꯃꯥꯅꯤꯗ, ꯄꯥꯕꯨꯡꯒꯤ ꯃꯈꯣꯜꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯆꯦꯟꯊꯔꯛꯄꯗ ꯃꯄꯥ ꯑꯣꯏꯔꯝꯕꯗꯨꯗ, "ꯄꯥꯕꯨꯡ" ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥ ꯃꯆꯥ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ. "ꯄꯥꯕꯨꯡ, ꯅꯪ ꯅꯆꯥ ꯍꯥꯏꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩꯕꯨ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ?" "ꯁꯦ ꯀꯞꯀꯅꯨꯁꯦ. ꯍꯧꯖꯤꯛꯇꯤꯅꯦ ꯏꯄꯥ ꯂꯥꯛꯑꯕꯁꯤꯗꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯦ ꯏꯄꯥꯅ ꯁꯦꯜ ꯇꯥꯜꯂꯨꯕꯅꯦ. ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯕ ꯑꯗꯨ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯄꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯊꯕꯥꯁꯨ ꯃꯥꯅ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯥꯈꯠꯂꯛꯂꯝꯃꯤ. "ꯀꯔꯤꯅꯣ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯏꯕꯦꯝꯃ? ꯑꯃꯨꯕꯤ, ꯀꯩꯅꯣꯃꯤ, ꯑꯩꯅ ꯐꯥꯅꯕꯒ ꯑꯝꯇ ꯌꯥꯗꯦ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯥꯕꯣ?" ꯊꯕꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯄꯥꯅ ꯍꯟꯖꯤꯟ ꯍꯪꯃꯟꯕꯗꯒꯤꯗꯤ ꯃꯄꯥꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯃꯗꯨꯗ ꯃꯄꯥ ꯑꯗꯨ ꯃꯊꯕꯥꯛ ꯌꯩꯈ꯭ꯔꯦ. "ꯍꯩꯃꯥ, ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯐꯝ ꯑꯗꯣ ꯅꯪ ꯀꯅꯥꯅꯁꯨ
nasin kanglakanukho. Nang mamina thina hainabikini. Kaibu koibagi wari kauganu ko ibema. Nang na sagol asida leirabadi aikoi soitana izat mangbu tari. Asi haiduna mapana sagol amabidubu kudakta tana thinduna hatokle. Sagol adu tan thillabadadi masadudagi ina oro chenthairaklami. Amadi charba masaduga bam dauna leimai thaithaduna takirami. Aduga amit aniyedo tapna mapada amuk yeng thabada amuk yenglamlaga milu pirangama wakhal taba miyoibagumna chentharaklamduna mamit adu tapna uisinkhre. Madudagidi thabage mapaduna sagol adugi mau adu khoktoktuna walankhokta mau adu yaduna kanghanduna thamlami. Ibeba pofam asina ngasidagi unna waina kupsinbagumna kupsinkhro tumina leikhro chinthorokpa yadeko natrabadi ikoi loire. Asumna pamacha adu thodo asigi matangda karisu thokidabagumna hanagumna matam khara amuk harau leiminari. Mapasu magi tawpham thokpa amadi thabasu fisalon sa ingkol yengsinba hanagum tawduna matam khara leirabagi matungda mapa adu langphaida siltanba amuk hanagumna chatkhre. Nongma numit ama thaba lekagi mamanabi amaga asum makhoida singju chaminarambadagi nok doktuna wari satna thoraklami. Thaba nogi khosidi mana masingna sang-sangladana yam phasei wani. Lembiya pangai thai khaire aina sum khar yengsinbanida. Ipadi langphaitar leibanina ne yengsinba sungamje. Imungi seltomgi hotnabada yamdi warabani koi pase. La othaba nogi kholane ngal sum those hangsit langboina. Hoyai la asi haiduna thaba mamanabiga maningda thoraklami. Maduda thabana polangkhokta yaliba sagol maunadu uraduna sagol maunadu lautharaga makhongna kachinda kausinkhirami. Kok audaba sa nasa se sani gase khangdakhe phajabi aigumbi adusu miyoibasu oiriba aigi asagasu tozaba sari. Haujikti kai sare naudo khoktuna tokledana thik nembana thalalobagi bahi oina dandido phangjiredana haujikti. Asna thabana oimuram soli mau adubu makhongna kawraduna adubu mana adumna wa adu haiba loijingaida sakolgi mau adu asum wangkhalaktuna masa pomba loini yomsinkiduna pokhirami. Madu ubada lembi adu pakhatkibana mayomda paraprap chelaktuna mahaki mapada thokiba thodok pomba loina tamlami. Pau adu lekai pomba loina sandokiduna lekai adu wawa launarami. Mipum khudingmak loina tanaraduna lekai adugi ahalangang hanuana khaktana thababu koiti thiraklami. Kachin koya koina khultuda sinbatungna thirabasu thabadi kananasu phangbaga walairamde. Asuma thaba asi kanasu phangnakhidre mapabungsu pau asi tarduna langphaidagi halaklami aduga thababu thirami. Lainaga chenkrabara khanduna amaibi kaya amasu kauduna pung moibung tawduna thababu koiti thirami aduga thabadi phangbaga walairamde. Mapukning asuki matik waraba mapana thababu kauduna kappa haurai. Hai pagi bema thaba matam khara khak ipan langphai chatlubada ichadi pabu hundoktuna punsigi chatlabro. Ipana kauribase tadabro nangbo tarabadi amta khumla une thaba ipana yi wakhalda yamna wari dehe. Thabage mapadu tungani chagani khangkidre machage wakhalda auchana baiwatu pura oiri. Ayuk nongtil khangtana koita chatlami machabu thiribani haidana. Tada kai chatluino? Ibema thabado icha thabado asai phau yengluge. Tada thiranugo adum lakchaniye mayumsu khangidudi tada sune chaka chararo. Ai charoi icha thaba ka chage
ꯃꯥ ꯁꯥꯏꯗꯅꯦ ꯍꯜꯂꯛꯑꯃꯗꯤꯅꯦ ꯌꯨꯝꯈꯪ ꯂꯣꯏꯕ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯥꯗꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯋꯥꯅꯤ꯫ ꯑꯗꯨꯅꯤ ꯃꯄꯥ ꯃꯆꯥꯗ ꯇꯔꯛ ꯇꯛ ꯂꯩꯖꯕꯁꯤꯗꯅꯦ ꯌꯨꯝ ꯑꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯅꯨꯡꯉꯥꯏꯇꯦ ꯁꯣꯟꯅꯕꯇꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯅꯦ ꯑꯩꯗꯤꯅꯦ ꯍꯤꯡꯂꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯁꯤꯡꯁꯨ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯃꯆꯥꯅ ꯇꯧꯈꯤꯕ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯊꯧ ꯆꯤꯟꯅꯕꯅ ꯃꯤ ꯑꯌꯥꯝꯕ ꯊꯕꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯄꯥꯗꯤ ꯃꯆꯥ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯕꯅꯤꯅ ꯃꯆꯥꯕꯨ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯗ ꯐꯪꯗ꯭ꯔꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯗꯨꯁꯨ ꯆꯥꯔ ꯊꯛꯇꯕꯅ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯅꯣꯡꯃ ꯊꯕꯥꯒꯤ ꯃꯄꯥꯅ ꯑꯁꯨꯝ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯀꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯇꯨꯝꯊꯈꯤꯕꯒ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯆꯥ ꯊꯕꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯒ ꯁꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤꯅꯦ ꯍꯌꯦꯡ ꯏꯅꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯨꯜꯒꯤ ꯆꯤꯡꯗꯣꯜꯗ ꯂꯥꯛꯑꯣ꯫ ꯑꯩ ꯏꯄꯥꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯏꯄꯥ ꯏꯆꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯁꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯁꯤ." ꯃꯄꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯨꯃꯥꯡꯅꯁꯨ ꯃꯁꯥꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯦ꯫ "ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯊꯕꯥ, ꯏꯄꯥꯒꯤ ꯃꯪꯂꯥꯟꯗ ꯏꯆꯥꯕꯨ ꯁꯦꯡꯅ ꯂꯥꯛꯂꯝꯃꯤꯕ꯭ꯔꯣ? ꯏꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯏꯄꯥ ꯂꯥꯛꯀꯦ ꯅꯪꯕꯨ ꯎꯅꯕ." ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯉꯝꯗꯕ ꯃꯈꯩ ꯃꯄꯥ ꯑꯗꯨ ꯄꯔꯞ ꯆꯠꯈꯤꯗꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯗꯨꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯀꯣꯛꯅ ꯁꯒꯣꯜ ꯑꯣꯏꯕ ꯃꯁꯥꯅ ꯃꯤ ꯑꯣꯏꯕ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯃ ꯇꯣꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯔꯛꯇꯨꯅ, "ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯑꯦ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ "ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯊꯕꯥꯔꯣ ꯅꯪꯕꯣ?" "ꯃꯥꯅꯤ ꯄꯥꯕꯨꯡ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯊꯕꯥꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯕꯨ ꯈꯪꯗꯕ꯭ꯔꯣ?" ꯀꯩꯅꯣ ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ? ꯀꯔꯤꯅꯣ ꯐꯤꯕꯝ ꯑꯁꯤꯕꯣ?" ꯃꯗꯨꯗ ꯊꯕꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, "ꯄꯥꯕꯨꯡ, ꯅꯪꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥ ꯀꯞꯄ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯅꯨ꯫ ꯑꯩꯗꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯄꯥꯕꯨꯡ, ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯣꯏꯔꯦ꯫ ꯑꯩꯅ ꯇꯧꯔꯨꯕ ꯅꯥꯄꯜ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕ ꯑꯇꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯟꯊꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯩꯗꯤ ꯑꯇꯤꯌꯥꯗ ꯁꯒꯣꯜ ꯑꯁꯦ ꯇꯣꯡꯗꯨꯅ ꯂꯩꯆꯤꯜ ꯃꯔꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥ ꯉꯥ ꯊꯤꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯀꯣꯏꯅ ꯆꯠꯇꯨꯅ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯟꯕꯗ ꯇꯥꯔꯦ ꯄꯥꯕꯨꯡ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯁꯨ ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯗꯨꯅ ꯀꯞꯂꯅꯨ꯫ ꯄꯥꯕꯨꯡꯅ ꯇꯧꯈ꯭ꯔꯤꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤ ꯏꯁꯣꯔꯅ ꯄꯤꯕ ꯗꯟꯗꯤꯅꯦ ꯈꯟꯅ ꯌꯥꯖꯗꯨꯅ ꯉꯁꯤꯗꯒꯤ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯇꯧꯗꯅ ꯑꯆꯨꯝꯕ ꯇꯧꯗꯅ ꯍꯤꯡꯂꯨꯀꯣ꯫ ꯆꯍꯤꯒꯤ ꯇꯔꯄꯣꯟ ꯂꯥꯛꯄꯗ ꯅꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯟꯖꯥꯛ ꯈꯔꯗꯤ ꯇꯝꯕꯤꯔꯛꯑꯣ꯫ ꯃꯗꯨꯅ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯏꯄꯥꯒꯤ ꯊꯕꯥ, ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯃꯤꯆꯥ ꯁꯤꯁꯅꯨ ꯅꯤꯡꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯏꯄꯥꯗ ꯊꯣꯛꯂꯦꯗꯀꯣ꯫ ꯏꯄꯥꯅ ꯊꯥꯖꯒꯨꯝ ꯌꯦꯡꯖꯔꯕ ꯅꯪ ꯌꯥꯎꯗꯅ ꯑꯩꯗꯤ ꯀꯔꯝ ꯍꯤꯡꯒꯅꯤ? ꯑꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ." ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡꯁꯨꯅꯦ ꯉꯁꯤꯗꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯦꯝꯐꯧꯕꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯍꯤꯡꯕꯤꯌꯨ꯫ ꯅꯆꯥꯅ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛ ꯂꯩꯆꯤꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ
ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯥꯕꯨꯡꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯎꯍꯟꯕꯤꯌꯨꯀꯣ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯃꯀꯣꯛ ꯑꯃꯗꯤ ꯃꯤ ꯃꯀꯣꯛ ꯑꯣꯏꯕꯤꯊꯕ ꯑꯗꯨ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯔꯦ꯫ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯕꯨ ꯈꯪꯖꯕꯁꯨ ꯌꯥꯗ ꯀꯞꯅ ꯀꯞꯅ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯍꯧꯕꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯊꯕꯥꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎꯕ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯆꯣꯛꯊꯔꯕ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯅꯤꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯄꯥ ꯑꯗꯨꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜꯗ ꯁꯒꯣꯜ ꯑꯉꯧꯕꯤ ꯃꯆꯥ ꯑꯃ ꯀꯨꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ ꯃꯪꯂꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯪꯗꯤ ꯅꯠꯂꯝꯗ꯭ꯔꯦ꯫ ꯀꯅꯥꯒꯤ ꯁꯒꯣꯜꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯍꯪ ꯍꯪꯅꯕꯗ ꯀꯅꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯁꯒꯣꯜ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯕꯗ ꯇꯥꯈꯤꯔꯝꯃꯤ ꯑꯃꯗꯤ ꯍꯟꯗꯛꯇꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯃꯆꯥ ꯊꯕꯥꯅ ꯑꯣꯜꯂꯛꯄ ꯁꯒꯣꯜꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯈꯤꯔꯝꯃꯤ꯫